LEINGAKNA Yoo legalized TOUBAGI WAREP LOUKHIBA ADUNA MARAM OIRAGA LAMDAM ASIDA PHONGNA Yoo YOLLAKPA AMADI PANGTHAKTA THAKNARAKPADA NATTANA Nupi Oibi Kayasu Yoo Thakpagi Chang Hengatlakli Haina Coalition Against Drugs and Alcohol Cada Secretary General TAKHELLAMBAM GEETCHANDRA Phongdorakli Wafamsi Taramapalak Suba Foundation Dega Mari Lena Tamlakibani Thoramaduda All Manipur Women's Social Reformation and Development Samas Nupi Samas ki President Tokchom Ramanina Thuibamitung Kadagi President Hizam Priyo Kumarna Thoramapu Amadi Jawaharlal Nehru Institute of Medical Science Jaramski Medical Superintendent Professor Kumuksam Lokeshwar Thuibamitung Oina Saruyaki Loinina Thoramgi Manung Chadna Kadagi Makidiki Tongan Tongan ba CSO Giluching Basingda Achamba Kutul Tamduna Ikai Kumnabasu Utki Kadagi Secretary General TAKHELLAMBAM GEETCHANDRA Namaka Taraduna Hauzik LAMDAM ASIDA Thokliba Conflict Asi Community Aniki Marakta Jumna Khaki Nungai Nadaba Amadagi Thoklakpa Nate Masi Yamna Maru Oiba Drugs Dagi Thoklakpa issue Amani Kumzali Sangani Kumdoigi May Ahumdagi Horakliba Irang Asida Siba Miyoi Masing Dagidi Drug Dagi Siba Miyoi Masingna Yamna Heli Adubu Hiramasigi Matang Dai Koina Ka Hina Tigatlude Amadi Yamna Su Laitok na Lainay Amadi Laldabu Siba Oiro Natroga Drugta Siba Oirabasu Manipuri Machadi Ekoina Maru Oiba Mi Kanba Haibasi Matautai Haribai Koyi Kunai Asi Kanbada Mi Kanaba Kanba Haibasisu Yam Namar Oi Amadi Manipur LEINGAKNA Yoo legalized TOUBAGI WAREP LOUKHIBA MARAM OIRAGA LAMDAM ASIDA Yoo Thakpa Amadi Tongan Tongan Mafamda Yoo PHONGNA YONBAGI Chang Hengatlakli Hengatlakli Masigi Matakta Nupi Stingna Yoo PHONGNA THAKNARAKPAGI Chanabi Asi Asuki Matik Hengatlakli Bani Hariba Imphal Manungda Bar Hangnarakpa Amadi Nupi Oibi Kayasana Yunaibagi Thabak Chatharakpa Si Laibak Thibani Manipurgi Nupi Harga Ekhoi Saktak Ama Oina Launaribani Hariba Nisaban Ihaudagi Hauraga Lamdam Asida Nupi Oibi Kayana Nisagi Mayauta Khongjang Kaya Jongsanduna Lakliba Sida Ngasigi Haurakliba Nupi Kaya Yoo Amadi Drugta Hena Lumna Loukrabadi Ekhoi Khunai Asi Yamna Masak Thiba Haibadu Oigani Amadi LEINGAKNA Yoo legalized TOUBAGI WAREP LOUKHIBADUGI Khongthangna LEINGAKTA Yoodagi Kayam Yamna Kanaba Lakre Employment Regeneration Kayam Taukre Amadi Manipurgi Kanaba Kayam Lakre Habasi Hanglingli Makoina Loukiba WAREP Adusu Manung Yaunamun Ba Oidri Habi Yai Masigi Matakta Yoo legalized ki WAREP Loukrabasu License Pibasu Amata Laitri Hariba WAREP Asi Loukiba Sigi Tabak Thoram Kadaida Amadi Karamba Mafamda Chanag Chathagani Haibasu Laitringe Cherak Asida LEINGAKNA LOUKHIBA WAREP ADUGI Matung Miyamna Yare Habagi Fibamda Yoo Thakpa Amadi PHONGNA YONBAGI Chang Hengatlakli Wangkalakli Maramaduna Masigumba Fibam Asida LEINGAKI Mekedi Miteng Sanghaningi Amadi Lamdam Asigi Yalhomi Sing Mutarakliba Asibu Kannaba Honaba Haibase Khoi Khudingmagi Thodang Chawna Leiribani Haina Thamlakli Launching number of mother sheep, me the giddy, drug you the sheep and a sing a documented heli. Other was a quick count of the Kalude, Yam like for society. Aduna Shivadi, a hoy Manipuri series, Mang with the Chamane, Bomb the Pala Shibamizu, a hoy mean, drug the Shibamizu, hoy mean. Other gadi a hoy me se quick and Bamachangi, Kadagi, me and with them living in the hoy, when I see Canada, me Yam was out time. Me is a Kapuna at the Savaya Pote, Aduna Nasi Hoida, Missing Handareba. Akhoi youth me amang asi nisana maram orga bom turai base masi akhoi am concern oi bam changi adagi mathakta amuk so hujik se sarkar na Yoo legalize to bugi wale laugi basina maram orga manipur gi mafam ke ada Yoo Thakpagi Yoo karbar to bugi Yoo Phongna yon bai posam kan hengale si manung da kwai gi sathi di kai no hakan nupi sing bauda Phongna Yoo Thakpagi Chang infal manung da bar me am lingkalakpa nupi sing sanai yon bai pose hengalakpa aduna sigumba mayam sisu akhoi society da maroi nupi si yamna ajaba akhoi manipur gi nupi haise identity mane akhoi launari makha tan sathaba ngamde aduna sine akhoi da manipur gi lo akhoi na da pai habu khakana di manipur gi sujin loiba ngamo hari dugi marum da kana le kana no involve to rese politician yaura kana yawi ga se yeng bam change si yeng draga di maming da gi pai du di khabar ti hapdi kana de